ꯃꯃꯥꯅ ꯑꯩꯒꯤ ꯆꯤꯀꯟ ꯊꯣꯡꯕꯤꯕꯗꯣ ꯌꯦꯡꯉꯁꯤꯀꯣ. ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯤꯀꯟ ꯊꯣꯡꯗꯣꯔꯦ. ꯌꯦꯠ. ꯆꯤꯀꯟ ꯊꯣꯡꯕꯗ ꯆꯪꯒꯗꯕꯁꯤꯡꯁꯤꯅꯦ ꯁꯤꯗꯩꯁꯤꯗ ꯁꯦꯝꯃꯒ ꯂꯩꯔꯤꯁꯦ. ꯇꯤꯜꯍꯧ. ꯃꯊꯪꯅ ꯑꯣꯅꯤꯌꯟ. ꯆꯅꯝ, ꯁꯤꯡ, ꯑꯗꯒꯤ ꯑꯃ ꯌꯥꯎꯔꯤꯁꯦ ꯀꯩꯅꯣꯟꯁꯨ. ꯑꯁꯤ. ꯖꯤꯟꯖꯔ. ꯅꯠꯇꯕ ꯑꯃꯁꯤ ꯋꯥꯏꯠ ꯀꯂꯔꯁꯤ ꯀꯩꯑꯕ? ꯑꯁꯤ. ꯄꯣꯇꯦꯇꯣ. ꯑꯣꯀꯦ. ꯊꯣꯡꯕ ꯍꯧꯔꯁꯤ ꯃꯌꯥꯝ. ꯍꯥꯎ ꯍꯥꯟꯅ ꯍꯩꯔꯒꯦ. Okay. This is not the water. Right? Mom? ꯍꯥꯎꯖꯕ ꯉꯥꯏꯁꯤ. ꯄꯣꯛꯀꯅꯤꯀꯣ? ꯄꯣꯛꯇꯣꯏꯔꯥ? ꯑꯩ ꯀꯤꯌꯦ. ꯈꯔ ꯀꯨꯝꯗꯒꯦ. ꯃꯃꯥ, ꯑꯩ ꯊꯣꯡꯍꯧꯔꯒꯦ ꯊꯥꯎ ꯆꯣꯡꯗꯣꯏ ꯃꯥꯜꯂꯦ. ꯃꯃꯥ ꯀꯔꯤ ꯇꯧꯈ꯭ꯔꯕꯅꯣ? ꯑꯩ ꯀꯤꯗ ꯊꯥꯎ ꯆꯣꯡꯗꯣꯏ ꯃꯥꯟꯕꯒꯤ. ꯃꯃꯥ ꯇꯧꯕꯤꯔ. ꯃꯃꯥ, ꯊꯥꯎ ꯈꯤꯇꯪ ꯍꯥꯟꯅ ꯃꯨꯟꯍꯜꯂꯛꯈꯤ. Khitang brown changbado thanggadaba. Brown oil ngayon po. Jadi kemarin aku nang dia jadi sigatnya hapin baga hapin. Ano kan na ba? Aku kung dilaga amrani aku dilaga man ini kita kasih ya.
ꯃꯣꯔꯣꯛꯇꯤ ꯑꯉꯥꯡ ꯌꯥꯎꯕꯅꯤꯅ ꯃꯍꯤꯒꯤꯗꯤ ꯍꯥꯟꯅ ꯍꯥꯞꯀꯗꯕꯅꯤ ꯉꯧꯔꯤꯉꯩꯗ ꯑꯗꯨꯗꯤ ꯍꯥꯞꯆꯔꯔꯣꯏ ꯑꯉꯥꯡ ꯌꯥꯎꯕꯅꯤꯅ ꯑꯉꯥꯡ ꯆꯥꯕ ꯉꯝꯗꯕ ꯍꯥꯏꯅ ꯃꯈꯣꯡꯁꯦ ꯑꯩꯗꯤ ꯃꯈꯣꯡꯁꯦ ꯁꯥ ꯂꯩꯕ ꯃꯇꯝꯗ ꯈꯤꯇꯪ ꯍꯦꯟꯅ ꯂꯩꯌꯦ ꯑꯩꯒꯤ ꯅꯨꯄꯥꯗꯣ ꯈꯔ ꯄꯥꯝꯕꯅꯤ ꯑꯗꯩꯗꯤ ꯀꯨꯞꯁꯤꯜꯂꯁꯤ ꯉꯥꯛꯇꯪ ꯑꯗꯨꯒ ꯃꯍꯤ ꯍꯥꯞꯅꯕ ꯃꯍꯤ ꯍꯥꯞꯄꯒꯦ ꯑꯂꯨꯁꯦ ꯃꯨꯟꯗ꯭ꯔꯤꯕꯅꯤꯅ ꯊꯨꯝꯖꯤꯜꯂꯁꯤ 안수 넌 ꯀꯩꯗꯧꯔꯤꯅꯣ ꯑꯩ ꯃꯃꯥꯅ ꯆꯤꯀꯟ ꯊꯣꯡꯕ ꯉꯥꯏꯌꯦ. ꯆꯥꯛ ꯂꯥꯝꯃꯕꯣ ꯑꯝꯇ ꯌꯦꯡꯒꯦꯅꯦ ꯆꯥꯛ ꯂꯥꯝꯕꯩ ꯁꯛꯁꯦ ꯃꯨꯜꯂꯕ ꯌꯦꯡꯒꯦ ꯃꯨꯜꯂꯦ ꯁꯤꯗ 안수 ꯍꯥꯞꯄꯒꯦ ꯉꯥꯛꯇꯪ ꯀꯪꯁꯤꯟꯕ ꯉꯥꯏꯔꯁꯤ ꯁꯤꯗꯩꯁꯤꯗ ꯑꯩꯅ ꯊꯝꯕ ꯀꯥꯎꯔꯤꯁꯦ ꯑꯩ ꯒꯔꯝ ꯃꯁꯥꯂꯥ hapdaba ay masla kaya yan sa mahigit ang silagpaga dun lotion ba yan कोई चना थोड़े येंबियू chicken ले campur ama lagi morong metpa sina ansugi sina kanay no अंशु ansu aja kan आई okay come chicken tam jabra Ba lối nhám anh dân thùng của cái chạy thuật đấy Mayam Mayam. Aku kita channel
Cebu, subscribe the view. Mukul channel Shibu, subscribe to view. Please tayo, please tayo. Please subscribe Our our YouTube channel. YouTube channel. Bye-bye. Taro. Bye-bye. See you. YouTube Taro. channel. Bye bye.